ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯤꯁꯛ ꯑꯃꯈꯛꯅ ꯋꯥꯔꯤ ꯑꯃ ꯊꯥꯕꯤꯔꯛꯑꯦ, ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯥꯎꯠꯁꯥꯏꯗꯇ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯒ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯂꯩꯕꯅꯦ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯁꯨꯗꯦ ꯃꯥ ꯌꯨꯝꯗ ꯂꯩꯔꯒꯀꯣ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩ, ꯑꯗꯨꯝ ꯄꯪꯆꯥ ꯆꯥꯔ ꯄꯪꯂꯩ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯗꯤ ꯉꯥꯏꯔꯒ ꯂꯩꯖꯕꯅꯦ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯊꯕꯛꯁꯦ ꯁꯦꯜ ꯂꯩꯔꯁꯨ ꯄꯤꯅꯕꯀꯣ ꯋꯥꯅꯣꯝꯅꯕ ꯁꯦꯜꯗꯣ ꯂꯩꯔꯒꯁꯨ ꯊꯕꯛꯁꯦ ꯍꯦꯛꯇ ꯐꯪꯗꯦ꯫ ꯊꯕꯛ ꯐꯪꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯊꯕꯛ ꯑꯃꯇꯪꯕꯨ ꯇꯧꯖꯔꯗꯤꯅ ꯉꯥꯏꯔꯒ ꯂꯩ꯫ ꯁꯤꯗꯩꯁꯤꯗꯀꯣ ꯅꯨꯄꯥꯁꯤꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯂꯩꯀꯥꯏꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯅꯕꯃꯛꯇꯤ ꯑꯣꯏꯗꯦ꯫ ꯑꯗꯩ ꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯅ ꯃꯉꯣꯟꯗ ꯉꯥꯎꯖꯩ, ꯅꯨꯡꯁꯤ, ꯄꯥꯝꯖꯩꯁꯦ ꯈꯪꯉꯦ꯫ ꯀꯃꯥꯏꯅ ꯈꯪꯒꯦꯗ ꯃꯣꯏꯒꯤ ꯅꯣꯡꯃ ꯊꯥꯕꯜ ꯆꯣꯡꯕ꯫ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯌꯨꯡꯕꯒꯤ ꯃꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯅꯦꯛꯅꯩꯗꯅ, ꯑꯗꯨꯗ ꯃꯥꯁꯨ ꯍꯥꯏꯔꯞ ꯊꯣꯛꯎꯏ, ꯊꯕꯛ ꯀꯥ ꯍꯦꯟꯅ ꯂꯩꯇꯕꯅꯤꯅꯀꯣ꯫ ꯍꯥꯏꯐꯦꯠ ꯊꯣꯛꯎꯕꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯈꯜꯂꯦ ꯁꯤ ꯃꯥꯁꯦ ꯑꯗꯨꯝ ꯈꯪꯕ꯫ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯈꯪꯗꯦ, ꯁꯨꯈꯪ ꯈꯪꯗꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯇꯧꯅꯔꯤꯕ ꯏꯔꯥꯡꯁꯦ ꯃꯥꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯕꯅꯤꯅ ꯈꯪꯉꯦ꯫ ꯑꯗꯩ ꯃꯥꯏ ꯅꯝꯕꯔꯒꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅꯃꯛꯇꯤ ꯍꯦꯛ ꯂꯧꯗꯦ, ꯃꯃꯥꯟꯅꯕꯤꯅꯀꯣ ꯀꯣꯏꯅꯗꯕꯅꯤꯅ ꯂꯩꯀꯥꯏ ꯃꯕꯨꯡꯅꯤꯅ ꯍꯥꯏꯔꯒ ꯂꯧꯔꯦ꯫ ꯂꯧꯕꯗꯒꯤ ꯈꯪꯅꯈꯤꯕ ꯑꯣꯏꯗꯣꯏꯅꯦ꯫ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜꯒ ꯆꯣꯡꯉ ꯐꯖꯅ ꯀꯦꯔꯒ ꯊꯣꯛꯂꯛꯑꯦ ꯅꯨꯄꯤ ꯃꯆꯥꯁꯦ꯫ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯀꯌꯥ ꯌꯥꯎꯗꯦ꯫ ꯃꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯅꯨꯡꯁꯤꯕꯅꯤꯅ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉꯒ ꯏꯔꯥꯡ ꯀꯥꯟꯅꯕꯗꯣ, ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯏꯔꯥꯡ ꯇꯧꯅꯕꯗꯣ ꯇꯧꯋꯦ꯫ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯉꯟꯇꯥꯅꯒ ꯊꯣꯛꯑꯦꯕꯀꯣ, ꯑꯗꯨꯝ ꯌꯦꯡꯉꯒ ꯈꯣꯠꯂꯒ ꯂꯩ꯫ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯅꯨꯡꯄꯣꯠꯀ ꯂꯩꯕꯤꯕꯩ ꯋꯥꯈꯜꯗꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥ ꯈꯟꯈꯤꯗꯦ꯫ ꯅꯨꯄꯥꯁꯤꯅꯀꯣ ꯅꯨꯄꯤ ꯃꯆꯥꯗꯒꯤ ꯈꯔꯗꯤ ꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯁꯛꯁꯦ ꯀꯥꯕꯛꯁꯨ ꯈꯪꯒꯨꯝ ꯇꯧ, ꯑꯗꯨꯒ ꯄꯨꯔꯥ ꯂꯥꯛꯁꯟꯕꯁꯨ ꯍꯦꯛ ꯉꯝꯗꯕ꯫ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯐꯥꯔꯛꯄꯗ ꯂꯩꯀꯥꯏꯗꯨꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯗꯤ ꯂꯣꯏꯅꯃꯛꯇꯤ ꯍꯦꯛꯇ ꯃꯁꯛꯇꯣ ꯈꯪꯉꯨꯕ ꯅꯠꯇꯕꯅꯤ나 ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯌా ꯈꯪꯖꯜꯂꯨꯗꯦꯕꯀꯣ꯫ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯁꯤꯅꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯤ ꯑꯗꯨꯝ ꯈꯟꯖꯔꯛꯄ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯝ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ, ꯁꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ, ꯑꯗꯩ ꯀꯦꯕ ꯈꯣꯠꯄ, ꯑꯗꯨꯝ ꯅꯨꯄꯥꯗ ꯑꯣꯏꯔꯁꯨ ꯀ꯭ꯔꯤꯁꯇꯥꯏꯜ ꯀꯩꯀꯥ ꯍꯩꯕꯗꯨꯗ ꯉꯥꯎꯖꯈꯤꯕꯖꯥꯠꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯂꯩꯀꯥꯏ ꯑꯣꯏꯔꯁꯨ꯫ ꯑꯗꯨꯒ ꯉꯥꯎꯖꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯑꯥꯎꯠꯁꯥꯏꯗꯇ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯊꯣꯛꯎꯔꯦꯗꯅ, ꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯕꯅꯤ꯫ ꯍꯜꯂꯛꯑꯀꯥꯟꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯐꯥꯔꯝꯃꯦ꯫ ꯁꯤꯗꯒꯤ ꯃꯦꯁꯦꯁ ꯈꯔ ꯊꯥꯅꯩ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯌꯥꯝꯅ ꯍꯦꯟꯖꯟꯖꯕ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯆꯩ꯫ ꯅꯨꯄꯥ ꯃꯥꯅꯗꯤ ꯀꯌꯥ ꯍꯦꯟꯖꯜꯂꯨꯗꯦ꯫ ꯍꯦꯟꯖꯟꯗꯕꯩ ꯃꯔꯝꯅ ꯍꯣꯏ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯊꯝꯃꯛꯏ꯫ ꯈꯪꯅꯕ ꯌꯥꯕ ꯈꯪꯅꯔꯦ, ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯦ, ꯂꯥꯡꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯂꯥꯡꯃꯤꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯜ ꯂꯩꯔꯛꯇ꯭ꯔꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯛꯇꯕ ꯃꯇꯝꯁꯤꯗꯗꯤ ꯈꯪꯅꯔꯝꯕ, ꯅꯨꯡꯁꯤꯅꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯔꯦꯝꯕ ꯇꯥꯏꯌꯦꯕ꯫ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯔꯦꯝꯕ ꯇꯥꯕ, ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯕꯅꯤ ꯈꯪꯗꯦ, ꯑꯗꯩ ꯂꯥꯞꯊꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯄꯁꯤꯗ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯝ ꯁꯤ ꯑꯣꯏꯕꯖꯥꯠꯅꯤꯗ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅ ꯈꯟꯕꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯃꯥꯅ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯆꯩꯀꯣ꯫ ꯑꯦꯟꯁꯥꯡꯒ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯕ, ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯗ ꯄꯥꯟꯖꯕ ꯑꯦꯟꯁꯥꯡ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯍꯩ ꯑꯃ ꯑꯣꯏꯒꯦꯔꯥ ꯍꯦꯛꯇ ꯂꯧꯕ ꯂꯥꯛꯀꯦꯔꯥꯁꯦ ꯌꯥꯝ ꯍꯥꯏꯖꯩꯌꯦꯕꯀꯣ꯫ ꯃꯥꯁꯨ ꯑꯗꯨꯝ ꯂꯧꯕ ꯆꯠꯂꯦ, ꯒꯥꯔꯤ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯇꯣꯡꯉ ꯐꯠꯀ ꯆꯠꯂꯨꯏꯌꯦ꯫ ꯑꯗꯨꯕꯨ ꯇꯞꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯅꯁꯨ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯔꯦꯕꯀோ꯫ ꯃꯑꯣꯡꯗ ꯃꯇꯧꯗ ꯃꯥꯕꯨ ꯈꯟꯖꯕ, ꯅꯨꯡꯁꯤꯕ ꯎꯕꯗꯒꯤ ꯃꯥꯅꯁꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯦ꯫ ꯑꯗꯨꯅ ꯃꯥꯅꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ, ꯅꯨꯡꯁꯤꯔꯝꯗꯕꯒꯤ ꯅꯨꯡꯁꯤꯔꯛꯄꯩ ꯃꯥꯅ ꯌꯥꯝ ꯈꯝꯃꯟꯕ ꯍꯧꯔꯛꯑꯦꯀꯣ ꯑꯉꯥꯡꯁꯤꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯄꯕꯨ ꯍꯦꯛ ꯊꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯌꯧꯔꯛꯑꯦ꯫ ꯃꯥꯁꯨ ꯆꯠꯄ ꯈꯣꯠꯄꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯣ ꯍꯥꯏ꯫ ꯍꯥꯟꯅꯗꯤ ꯐꯣꯟ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯝꯗꯕꯁꯦ ꯐꯣꯟ ꯄꯥꯏꯍꯟꯕꯤꯁꯦ ꯇꯧꯈꯠꯂꯛꯑꯦ ꯅꯨꯄꯥꯁꯤꯅꯀꯣ꯫ ꯅꯨꯡꯁꯤꯅꯔꯦ ꯐꯖꯅ, ꯑꯗꯒꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯣꯏꯕꯥꯅꯤꯁꯦ ꯊꯥ 2-3ꯃꯨꯛꯇꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯊꯥ 2-3 ꯅꯨꯡꯁꯤꯅꯕꯁꯤꯗ ꯅꯣꯡꯃꯇ ꯃꯣꯏꯕꯥꯅꯤ ꯇꯣꯉꯥꯟꯅ ꯆꯠꯇꯅ ꯎꯅꯕ ꯈꯣꯠꯄꯗꯤ ꯇꯧꯗꯦ꯫ ꯅꯨꯄꯥ ꯃꯥꯅꯁꯨ ꯍꯥꯏꯔꯨꯗꯦ, ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯕꯀꯣ꯫ ꯑꯗꯨꯝ ꯏꯌꯨꯗ ꯎꯅꯔꯕꯅꯤꯅ, ꯊꯦꯡꯅꯕꯅꯤꯅ ꯑꯗꯨꯝ ꯌꯥꯕꯗꯣ꯫ ꯑꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ꯫ ꯃꯣꯏꯒꯤ ꯃꯅꯝꯃ ꯑꯃ ꯂꯩ, ꯃꯅꯝ ꯑꯁꯦ ꯃꯥꯏ ꯃꯆꯥꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯕꯅꯦ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯗꯥ ꯍꯥꯏꯇꯥꯔꯦ, ꯃꯅꯝ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯥꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯊꯕꯛ ꯇꯧꯕꯒꯤ ꯑꯥꯗ ꯂꯩꯕꯅꯦ꯫ ꯑꯗꯨꯅ ꯆꯠꯃꯤꯟꯅꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯦ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯂꯩꯕꯗꯣ, ꯑꯗꯨꯗꯣ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯗꯗꯥ ꯅꯪꯒ ꯑꯩꯈꯣꯏꯉꯩ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕꯖꯥꯠꯅꯤꯗ꯫ ꯑꯗ ꯃꯅꯝꯁꯨ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯒꯦ ꯆꯠꯁꯤ ꯒꯥꯔꯤ ꯑꯆꯧꯕꯗꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯑꯗ ꯅꯨꯄꯤꯁꯤꯒꯤ ꯃꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯇꯕ ꯑꯗꯨꯗꯥꯗꯤ ꯅꯠꯇꯦꯕ꯫
Kay haini kitang hek langba pamini khangde adagi nupimjasina maga nungsinaba punna chapminaningbagi oramgadabadi mali chapminare ko numise yam nungai aduga mogi manamase direct hek pokminaba mabungi nupidi natte ko nupimjasi gi cousin gumba oibajani da nungai manamasi ju wari watai sanabada ko yamna free da kaidaga sanayeba yamna dum khra free oithokpado yaure de yopode angangsing daga unarure ko madi dum mapanda le hore angangsing unaba yaude aduga maga khangnajari nupi macha duga manama duga chattana tege chapo ka chadana khotana gai thawse manama dum hale ma yarane de ado manama do sel wataba male yengbada tawbagi dimagi nupana su thagi salary do yamna wangna phange de plus ma su dum karba macha macha tawjabado watchadabanina khra komna ubada yam phasana ga haipod ma gai thawse halales phareda halalage kainaga smaina numisima hauge sidagi dum mana kitang sauningba khotningba aitarene nupimjajina nupasina yaingdaba thabak ek tawbasa masu pause hangbam oibase manamasna saigi thabak chamin machagi manakta chaminaruba manamase sida mase hek hangtok hangjin taweba ko tei mama phone pack tri do kaino to kai lei ma ko sum hangbam oiba aitarene adagi number se launagi bane leinagi bane adu kashuna tabadasu hojiki nupimjasi manamase manasu hekta dum message thare chakcharbo kaidawrige masu dum ijam jamna halle sidagi thaba ma chatpa matamda ko manamasina thaba ma chatpa matamda hojiki nupase oina haura ga challe laikai ni mi myana su khang asigi nupase di mogi hojiki nupimjasi khangnajabane aduna chalini haibagi mina su dum adumaina khalleba chachu dugi damaktati chalini sida hojiki nupi masase mase hostel la laidore man hostel da laise mase lainingna laibudi nate aduga moi baba hoise moise khra sathiyeba laise phasana wana tamhala ga de laikai nupam su khangnei adagi hojiki nupase ma ngauksane adodagi nattaba sum laikai ga oibane managa nushijabado nupimjasina ga nushibane angang oibagi mapan thokpodo nushibada chejangiba tae aduna lailai suje khra mapung phana tamhange khanbagi mase hostel da thamgidore pause loina khangi ko dum phone se dum painarabani na mapana ngangba mama na ngangba ko adum tai mase kashu sauninguba nungaitaba di pokte nungaitaba ko ma lapthokrani haibagi nungaitaba di khra po eduga mama pa na sumaina section baje phaida na nupasina khalle mana ibanim tang koiba sa se sineba thamari manga musure nusinara ije ko to koiba sa sen hai ibani khak sa se sine pimsa se hoi hai ma ju irai lai na dum harau na yajare asnumi se ma je wakal nungai ma khal asmana chaning bangai pijar ke de ma dum khale khra dum special oi ba ko ma gi gift lei ki khot ke na khalle ma se ada yum da gi pesa khara lawraga thoe thogan pimsa se su thokle as yam phajai ni pimsa se ingkhalak ba ngang na ke ba hai dana phaja ba hai dana adagi ahna ngang pamja ba hai dana nupa se su hana kashu thudona khalam draga su masakna ga nushibane adagi cheliba chari baduna ipakta ga paksabane adagi amuk ma bu sum thamoshina nushibado utpadu da nushibana pungau bodo ngawe ma se yam phajai hai numituda challe chatpa ba challe koiba ba koire ko nushide adum khut ka pai dana khotana mana phagi ga tawe ko ngasi khut pai se ko he puchi ju pat pai duine puchi yoina thadu oi guys angang de hena romance henjele hai ko nupi macha sina aidi mapok tare laki khalini nangdi pusi handaki mapok se khaktagi si ra hai se kainaga yamna romance am haiba nga hai taine khalasinga de romance yadi yae kainaga khwaidagi nungaiba khwaidagi nungshiba makeup to oye de hostel la changre ko ado hostel la changi badagi phone si lona di pai kon pimsa se lona di pai na khangi adubu hanai dumaina dum pairaga wari sanabse maje phangdre nungaitre adum wari sanaramaga phangidabje kana nungai tobang khangda mase atop pathabak su kya thoidongna tawdabani na yungi mateng khar panga sum leibani ko phone se dum yenge mase mai hene bije phone yeng basini adubu tobang khangdabani na somna kangi saigi manamado na message thak pase mase dum halle de message thana badagi wari oina dum sana khale mana tarubam da natte de manamasina dum harakpa call torpia bro wai shabya bro ka icham cham wai sanai adagi hojigi mana mase mana lai sharingai adagi magi nungsinaba adagi kainagi basum wai lire masu dum pai ka dagi hendoktramina ko angang masa mok sunatre duga mamana ba kari kara ka pundana nungdaram ga
adum chatpa misu hek oihodabanina yumda dum lay mase ado laikaidugi mase yam gyan taba de maramokpa kai min dum respect thamba nupa ne hojiki nupa se wari sanare ko san phagi jo kai sum sanarakpadagi hojiki kenosina manamasina maonde yamna kento salak pai tai nupa sida yamna wari sananingbagi ko yam khaman ba ma pokpa wari bakta sanarasu nang kanaga wari sanarino kaidawramino hai machanuppi do wari sanarimi ne haidi ma kem haide ko o hoi haiga haida haijaluraga ko itei mana kaigino aingoda ga isaulangi se kedori itei ma ensang hautabairo ga phagi hek tawraga su hojiki machanuppi se sinataba topa nupi koibran hek yengine na se khairakpa adagi wari sanaraga itei ma thammage kholagi itei ma thabak chinba male ha se ngaktang payu haga mana chak thongba adagi phi subal loina maga dum bai bai tai segi phagi de moibani oina wari se sum nungai khalakpineba wari nungai khalakpa haraga na muk hojiki nupimcha sigi manamasna haije as ithanda tumbase yam kida ijajinga tumina buduso na hangai adum tumina mena khara hekma phai ko ijasingu boarding laigramnina ithanda tumbase talli khole ade nongmakta khongasu ade kitang ahing athengwam orsu kijei kane to phone tawsalakpi payo kainaga mawongi nupi neba ada nupa masu hainadabdi phawe ahanbada ko mase hainarakte inu phone payo haijibo tasena ma ma sauna te ade karigumba imungi minga mamanabanga wari sanaba matamda adumane phone payo ga haibase masu pining daba timing su yawi ko adum pining ga lebdina te dubu mana khalurisina spharju patasu aiga nushina jaribigi hogi matai manamanina ko mandi itei ma kaure lana logini aingonda masi icham chamna hayamba yaida mi mana da patana khanba hongna dena mase phone se dum pai phone se sumai wari sanare ko yam sengna haraga hainadaba ithilama ko haidi masana hainadaba dinataba adu khandaruragadi hainadaba ithilama di nupa mongonda phawi asadum pai jibu berani hena khanba mi kupsu yawgi phatte haringe da kok thok thoudre masu ya adum loina kre dei nupi sina ko hojiki mau se haidai mau haijaraga gyan tanaba mau sina nongma lao sini nupasta angangi mrakta amta chatminarusi na amta lao na hai masu hoi na dum chalaga mase mayum se dum change phone na dum changi mana mayum se changbaje kasu thoidongna ka hena khanjalu de lai kai su oire dugma khangna jane su dum lainari ba mi singduna khangbani na yam ka hena khanjalu dabdo dai dum changaga mase moi phampham ko soba ka da mase phammaga lei sekta dum yengba dum phasai ko hojiki mause yengba dum nungai kebadi am tin phajana haire mayamna kenari bagi chance ni ma dum khara hena yam heavy oina ke bai tare ne ada dum yeng asimadi phasai he kai kalima so haipe ti dum yengeba phajaba si dum yengning ba phawi dana de thola sasila on hai numisi dum thola mo se kai se tongaga chatle de chatpadagi dum nupi sina kai haini wari sananingba moibani gi tongan na phammaga wari sananingba nushibagi mawong matau kai hawreba ko nupa se maje phajarabani na ko masu phattaba wakal khantha udaba tasengna ma masana phachadabagi ne sidi mana phami moi ni sumaina su khalamoi ado khal emasu ayaba mini ko ayaba mini gaina khanbado ade angangi mnakta change de angangi makta changba loiraba matungda ko maga nushina jaba nupi se mai hostel su mata changamme ko changaga wari sanai madi changudre hojiki mause nupi mcha sing mana matai mana ga changa chapo kai ka piramme madi getele howe kaina hairga thole moi bani se hale de halakpadagi khanjana budo mau mon su kaino madi khalam ngani nupa mon su khalleba yam sing hairga saibok phammaga warim tang sanasira ngak tang phamgisira haibagi wase nupa mana han hain base haininge magi thamoi yoina haininge ko ta sengna nupi mana kari khanbano mau mana kari khanno di ma khande dum haidi moi bani se amana amada wase haudokna ba ngai bagi mo ma tawre ngaine gari dim thawre khanna moksina su hairaktre dagi nupa sina su haidre kanam ta hainadre ko ta hainadabadagi yum yawbadagi ma su hale mausi su changhawre sigi numisidagi hawre ko wari sanabada sengna haraga phajadaba wahi wata sijinaba ko ade video call phajadaba tawba yengbada nungaitaba phijet karikra setpa ko hojiki mausigi tabada nungaitaba hangoiba haidare tasina nushinabi ko sigi wari natre yumbalabagi wari se moibani se hek sanaba hawe haida haijalurazu khanjalurazu sthobam laksani kain khale nupa mana khali nupi magi de as ai hande dum yaraga lejere kaina khanbagumba
nupa manasu hangi mausida ko kaidawai nang aise kamaina khalino aise kamaina nungsirino kaina harasu adum nangi nasaktuna nangi naongna tawdo aduda nungsini nang yam phabada nungsini yengo man ada dum nupasina sel talinena outside ta dum laithokramna sel watre sana watre setning ba chaning ba loinamak monda watragasu awatpa ma leye ai so awatpa ma leye adu nang na mo sinbire nang na mention bire kainaga hek pakhumje pirakpa mi syam lange huina marola ma ko ai khoidau ji sauningge ba noma moine se matam thane ko matam se di nupa se moina hana icham jamna ko adum loina ringai phattaba thabak tawdringai di nupa ma su hauji mausi mayum da dum machangi ko aduga phattaba thabak tawse hainarba matam di masada hurale dana nupa si huran ma makhalamni nupi si su mausi huran bi makhalamani huran narabani na moibani se changdre nupa ma su matam di thanaraga masu thabak chapat saga thokre nupi ma su dum thaba ma chalini haraga thokle tholaga moibani se mafam amada unai una matam sida khogi laishabi ma oiba taragadi ikaiba hangoiba plus tukachaba phaune nupa na hana mathong jadaba wa haiba de hainadaba mo khradoisu ulakani ade ikaiba mo amasu ulakaneba adu makaimta utkidre ko hauji mausina mano in hensala pai taine proxhanu binida ta sengna ekhoidau ji sum sauni anda yamna phajadaba mo mo tose mano uthor pai ta sidagi moibani se khoi yumban mari se thamgre abhabata kaimta khalautre ko phattabana pra makok singsida khangamna yumban mari se thamme ada si moibani gi mari se kanamta khanghandaba khanghandana haywai bodum thamba haibagi wakhal amada chugre ngaki thak irangi wakhal ta tawre sumaina haugi ko numi se sidagi dum moibani se dum wari shanaba ko ba video call to ko ba tawe adubu nupa mana ko magi ngasai nupi macha se mabu nusidabadi natte thamoi sena nusibadi nupi macha sini nangdi tarang thamgani sini khalise nangdi aigini nang tarang thamgani ko nangna angang ni aina tawning ba tawge do nangdi lamhenbe yaro habagi wakhal ni mang khalise adudi karai da yara dage wari shanai aduga hanagi dumaina wari se mase sanaraktreba nupi macha siga ko mi follow na paijarini dada na call tawjarak pakas da ko nang like to phajana paw like to phajana hono nang phone waiting lai no kanano busy lai no kanano ka habase imana bane dugini ai thabagi sumaina ma try tawge to bune du yengbani khopani magi oida pata base ngangjal le ko ngangjalaga sona kana madi lila sanariba tasengna manam maduga de manam masisu ekta loibini mana phajari se phajaba haujiki mause tungde ngi phajaba mangde ngi phajaba awat padu kemta leiti hai tai masai oina su khra ke bhaiba oiba janida puang ngaure maje pra haujiki mause pra ngaure ba khangbra simangna mana ai mase lawrage mabu puraga kadai da no ma chalage haibagi wakhan ga disukan khande phajaba haujiki mause yam phajayeba tungde ngi phajaba mangde ngi phajaba adumak puko mana phana phajaraga su laimbi malaga su nupasina nangmu puraga ekadai da noma chalage nang yaudana hingba ngamoroi kaina khanbado adumakti ma khangide ngaki ngaki apamba lawra loye khalle ko mari se sumaina sum lainare moibani gi achengba tanja yenge tawbugi di moibani khalise koidi singabani koidi kan khangdana ba thabak tawrabani kaina nupi sigi mayumda ka changdana khotana tawwa ko tasengna dum changa kholaga phatabli chatkiba adugumadi leite moibani gi matam thana dana ko moi mafam lei ngasina mafam amada kaina khallaga sum unare thengnare nongmasu moibani unabai tai unaraga thengnaraga leinge sida ko hojiki nupi macha se mana call tawjare ba ko call tawjar question nupa sama pakhake tawe mausinai pairu nusine yamna kalakpagi tap tawbuda kalakba khamanba tasina moibani se nusinai ibani se nusinai ni aiga nanga lamina na acheba mari thamna nang atopa nupi dugi kon pimsa du kedawi call pai dinu haibagi mo ongam to khale bo nupa se mase emadi hostel da leibani na kuine wai shanam share engak tang pagi khoki kaibse saud na pai thok to na gauji mauji na tawe bo ko de maso ngak tang dugi yana bani khangde mase pai gidre nungai te mase phone se pai bi da sto ko sima yamna nungai ta ba thodo ama thoki sigi dumit sidagi magi mapure base hauji mauji mapure base mase suti thok pajani da suti thoklaga mase yumda leiba ade yumda lei timing sidi hanagi dumaina unawa wai shanam se amata tawde dugam kamain taw khalake da mioi base kalakpa khaman base phau basta
amuk nupasina khallisina ko asmai mapureba halakre mai mapureba halakhrabani adum masada kaino ma phawdo kala ini khangde sauni ni khangde khoirang ko sang phaw mana phone je nam to toksan jani nupi sida hojiki mausida ni ko mau masu pairaki pairaga dum pahalaga thambi magi mapureba ga wari sanabam thokpa de macha jinga leibam thokdo dum lei de macha jingi boarding da mu thinba khopa dum khuding mak sima se dum phone se dum pair mo da sum tahan bai tar sima ga talisina hojiki mausina su kos kalak sajanu khaman jajanu aingon da kalak ko phawno bas ai se pamja sano aingon da ngauja sano habagi maong ama taweba ko karam nupi no haibadu makti khangde ayoina di sigi mause ma se khoi kaino ni shane na haijani ko yamna pusi je pusi ni udabdo ai thokpa hingani ai apamba my life my rule kain haibdo adugi wakhal da ma se leijaba jani da tawbagi di mane maku ga punna laimina basuna ta mathanda khela da leibani na kusira siam tawjabado sauningi nupa ma su sman smai hekta tawba mapureba tholak chingai dina ai ga dum loinaramaga mapureba tholak ai bu ekta mirai ba ka ai na kari tar da na kai na kari wakhalo no khangdi moi khanari se mana matam da khangi base mioi base maina khalak wa phatta ba wakhalo hai ta si khanba dagi soiba bu soire phone paina ba message thana ba wari sana ba do mapure basina khange huran bagi tarani mapugi nongma khangre phare phaba dagi hangnare hangna basina chumna aidi khangna bani wari sana bani haina itei mana hangbani haibda natay mo nang hangaga karigi smoi bani gi message phajadaba message si kamai thana riba kho loi chapkhalaga hangkalak bane ba ko mapuri bas ma khumam lete aina de khote ne yam phajana di ma se sengdokna badi honei ko adu ma ne dum khange dagi hojiki mapuri bas na su am pen da bhai tare ne mapuri bas khara senior ne bas adum man hai o aina su kuina wana sel tanda na awat amatana lehenda thamise ai ni pisina sumaina tawna bo ore ko stang diam ti nungai na leramene ko nang de ni pi de gi sel kya de cha thoba kya di nungai horaba kai yamna sawaga heta ngange bo ko nang ina kan nang ina hat kani bo ma hai ma ki re wakhal de laita bum khang dres ko ma pure na khang re kamai to bo khot pa se mo ji khana da na chaina da na nganga re khosma de khalles nupani mai nupi tumina dum lo shana grajani da tumina lo shana basu yares itay mana su mai lena de khumjani aina su sona kan phasana mai su lena de kaina khumage na chap yung na nupa mana khalle do migidi nupa ne ijet mangba ya banate mai ma purobin sarok to na zum khaji ngangram ni wa se am chok thore be lai kai je sara sale khangna re ko skaino smaina bimja do koiba nupa do duga mogi mana mathokudu hai mari lene duni adane chap chabi ni makti khangde hai di moi bani na phatabali je to chalinge da phawa makti natteba phone da mapure bana phaw de khana bade chaina bade khangmane de mane mako singna ju phajade hai bagi ni khangde amani khangde yani khadi mention na hona ba adu mioi bai sauning ba se sauning bani mention bangam da bade phudok na re dana ma jam ikai gi ko mayum da yore de mama na su hangkale ko hauki nu pas da hange ma ima kai de no khotne mama da khopak sin tharak bani to kuina aina noi bulai la su tam halak de su ba amna tukutchaba lisa se chatna bra sige ga siro chalo ka mama je yum da lai biar as mama je ngang khon je ko mami de ma pi je taraga mama na ngang pajani da iya da hukada ba huk tang khai noi je like tam halak paji bu chuk ijet ta ba chang ta ba thawak se tongna bra noi boina kari awaba puhange yumda le se sel tan lu thabak su awaba thabak su ha ba nungai handan thambane na ko nupa se mama se ma se am pen da na kape ngange duga khogi ke haini laikai me am na moje kaina ka lage war wate mage su adu mak su hek parmando puthokpa ngamdabani na laikai ni na sumkhar khra dingang na sumkhar ka dingang na do smai thamba hongla dekhotin ngangna re nupi sidi mapam da chachkhre tawbagi di nupi si mapam je khra ju sel nung pai ba ko phyang sa pai ba imung oi bajani du jung akchau thi ira kaino natraga laisari ngai dagi magi phajadaba lichat ko oktabi lichat chalak bagi hainabi ra khangde apam da felawra chachkhre nakan gi yumdang nabi du ki matik langi ko huyo kayo adum mayam waru biganu masu yumda dum lai res dagi mana nupi masa sida call tawe ko ma se aha magi phong sai ngai timing du di ma se call je tawdre tawdaba dagi khare ingdar ko timing se ba sengdok ke na khan bai sengdok bai je kari haina sengdok tu ma khangde matam da hai pa khumak pa du ma aina nang budi thamoi se nu si haining gi bani du phone se chat khidre ma kana tawni pai lete pura off ta gre phone je
mana waraurangodaba ikairangodaba khaluraga amusu nungaite taaju tagiko siki nupi mchase mase mayumda thoklaga hu thae gana thae hingadau mande khotau mande kasa mading sa ikaijabado mana khanjariduga adi pisak piklinge dagi nungsi jarakpani nupi mchasina aduga tawramiba thabakduga mase tasengna tayong pase thadoge bauna khangiba jani ma nungaite bako tasengna mase hingaroidra kholaroidra kain khalleda tawbidi hude thakbaga pukhatpa jani da dum senaraga leiba machase phatanungda thokadra na se laibak phadana kasubdi tawdre dum phagat khibako masu tawbon khangde mase yumda su lainingdre ko mayamna ma ubada ngangnariba tinsinaributu ma masana soijabani ko mebei khongthangje thangjanbadi yamna laibani handorpase yam lubane ba phattaba magi mingchatto mana tawjarubana mana phangjabani adu dakhondudi kokpa yadedana mase lainingdre na karaida laini sei maje upai laitadana adum laire tawbamju khangda magi mong ma tawsida ko mamana su amuk nungai tagum taw ko mase machagi mong sida mase outside tamuk changa mase private job ama tawe private job che yamna chawba nte ko tum tawdia dabe phalong tawsanbani maju aphangwa ma tawsanba ai tare ne magi qualification ga chana badi nati yam thina taraba thabak ne ba khangbra tawraga mase leire hingi leli ko chari ko myam chanari chai wan thai thakna bai wani wakhal jam nungai tre ngasai magi nupi mchado yam nushijabado mana yamna kai hani nushibagi magunse kainara kada da khangina magi maphamda ainagi na khongde par ai la le na haibase mayam haininge bako adubo outside ta laire mai kusirasi tawbu yare tasingna mayam ama loinage na ko aphabi mayam ama phattabi mayam ama magumba lamchaludaba mayam ama loinage harsu ma yarabani du ma kalaktre pamdre papki thabak sida amuhana mase khong thangjaningdre bako lele mase dum sumaina lele dagi pausu dum tai ko hojiki maga phatabri se chatkiba maudo maju dum lei magi machajing do kainare aduga magi mapuribududi ko nupi ma lawraga leigre le sabi koi chendi cheluraba ko cheluraga marai bak thidana leiba adu ma lawraga leigre angangjing duka punna leigre hai amusu nungairakti nupa mana ko saina dum gyan tarmagadi mi imungsu kairamoi machajing duga ju kaina jaramoi saina phadadana tawrini na amusu khalli amusu mukma khalli smana han hawrakpani da nupi man engonda hawrakpani ai kaimta khangibadi leite aina di chamcham na itei ma moina loinarubani mana da hawrakpani kaina sumaina khanbasu yawi adubu pendaba se yamna pendre punsida ko magi nupi machache sidanga nushiba amuk hanna thengnagani na khandre mana sira phawda dum thengnagadawsu mandre bako aduga mana sida wari se hapa ibagi maramna hoi mabudi phatre phattaba ko papi gi thabak sida ma khong thangjalure adu sigi thabak se am phatte thabak se phattaba thabak se khong thangjindringe da wakhal do minute ama khatang da ko minute ama khatang da chawrakna khangadaba sera sibu kedawege tho laksani na dumaina khanganu minute manga rom do phasana wakhal tinyo thar khalla tungda kari oir kadage haibado khallo na haire aduga ko mabu yamna luna khanjagi bi mabu yamna nushijagi bi nupi macha se mana wari se taragadi ko nupi macha nangina phamda ko dadana yam langare nupi macha sin haigiba mapok tare lakta adum nungsinaraga thungnaraga leisikon haigibado mapok tare laktane khangbra nupi macha sigine minai oine mase poagane hingjage nangna tathi daoina tawbudo minai oine hingaga yam wana lembudo aduna handaki mapok se sida tawkhriba nangi thamoi kaigiba papki masakta khong thangjilubudo adudo ko ena khanjarage nangi ne phamda yam lalena haira e nupim chasina ai warshibu tabiribra tabidabra haibadumani aisu khangjade tabiragadi yam phare tabidragadi aisu pai leite sini ngasigi wari se aduga ayoiba site tagi kitang thamjage haujikan mauna ha yamna kekhala ibiko ipurebana outside ta tabak yamna chawna tawraga salary yamna marang kaina pusalaga noina somna kanda tasengna ga reels kan namdana angangsingdu boring thamdokhraga kening budake sering buda se chaning buda cha du budi yam phaye nungai ni hingbadum di duga bigi macha pakhang adagi bigi matu macha leirabado ko ngaktangi nungai thoini snupa ngaina yaraga nupi khodi kaidoba yaroidono kaina nupi khodi kaidoba yaroidoino kaina ga swaina wakhal je phattaba wakhalonda yamna khanbi mauna sing adumaina khanbi ganu tumaina khallaga di nungai basu phangoi icha sing ka su kaina gani
ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯄꯥꯞꯀꯤ ꯊꯕꯛꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯍꯨꯏꯅ ꯈꯔ ꯂꯥꯡꯕꯅꯦ, ꯃꯤꯅ ꯈꯔ ꯂꯥꯡꯕꯅꯦ, ꯑꯗꯣ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫